ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯆꯥꯛꯇꯤ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯦꯟꯖꯥꯡ ꯊꯣꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯊꯣꯡꯒꯗꯧꯔꯤꯕ ꯍꯦꯟꯖꯥꯡꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯉꯁꯥꯏ ꯃꯈꯩ ꯂꯥꯛꯇꯦ ꯍꯥꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯁꯤꯡꯗꯨ ꯌꯧꯔꯛꯑꯦ ꯁꯤꯗ ꯂꯣꯏ ꯐꯝꯃꯒ ꯃꯥꯏ ꯃꯥꯏ ꯊꯕꯛ ꯂꯩꯔꯦ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕꯩ ꯀꯥꯟꯗ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦ ꯊꯥꯎ ꯁꯥꯔꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯦꯟ ꯍꯥꯞꯈ꯭ꯔꯦ ꯉꯥ ꯊꯣꯡꯕ ꯍꯧꯈ꯭ꯔꯦ ꯌꯥꯝ ꯀꯟꯅ ꯑꯣꯠꯈꯥꯏꯕꯤꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯩꯐꯨꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯕ ꯃꯩꯐꯨꯒꯤ ꯃꯩꯁꯦ ꯍꯦꯛꯇ ꯄꯥꯜꯂꯕ ꯃꯤꯁ ꯑꯃꯅ ꯀꯟꯅ ꯅꯣꯏꯔꯤ ꯑꯃꯦꯠꯄꯁꯦ ꯑꯃꯦꯠꯄ ꯍꯥꯏ ꯏꯔꯣꯟꯕ ꯍꯥꯏꯕ ꯌꯦꯟꯗꯦꯝꯅꯦ ꯁꯣꯏꯕꯨꯝꯅꯦ ꯍꯋꯥꯏꯅꯦ ꯇꯧꯔꯒ ꯏꯔꯣꯟꯕ ꯍꯥꯏꯈ꯭ꯔꯦ ꯈꯤꯇꯪ ꯂꯩꯊꯧꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯊꯣꯡꯕꯁꯤꯗ ꯍꯥꯞꯀꯗꯧꯔꯤꯕ ꯃꯣꯔꯣꯛꯁꯦ ꯁꯣꯏꯔꯤ ꯀꯟꯅ ꯃꯣꯔꯣꯛꯁꯦ ꯀꯌꯥꯅꯣ ꯈꯪꯗ꯭ꯔꯦ ꯃꯤꯁ ꯃꯣꯔꯣꯛ ꯀꯌꯥꯅꯣ ꯃꯣꯔꯣꯛ ꯈꯔ ꯁꯥꯕ ꯈꯔ ꯋꯥꯠꯀꯅꯤ ꯑꯇꯦꯛꯄꯅꯤꯅ ꯀꯗꯣꯝ ꯃꯥꯏꯀꯩꯗ ꯁꯤꯖꯤꯟꯅꯕꯤꯕ ꯈꯪꯗꯦ ꯑꯩꯈꯣꯏꯁꯤ ꯃꯊꯦꯜꯅꯤ ꯁꯣꯝꯗ ꯌꯦꯟ ꯆꯥꯗꯕ ꯀꯥꯡꯕꯨꯒꯤꯁꯨ ꯑꯩꯈꯣꯏ ꯉꯥ ꯐꯖꯔꯕ ꯔꯧ ꯐꯖꯕ ꯔꯧ 4-5 ꯇꯥꯎꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯤ 2 ꯌꯥꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯥꯁꯨ ꯇꯥꯎꯕ ꯍꯧꯈ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯊꯥꯎ ꯁꯥꯕ ꯉꯥꯏꯔꯝꯕꯅꯤ ꯊꯣꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯥ ꯆꯥꯒꯗꯧꯔꯤꯕ ꯑꯩꯈꯣꯏ ꯃꯤꯁ ꯑꯅꯤꯁꯤꯗ ꯂꯩꯔꯦ ꯌꯦꯟ ꯆꯥꯖꯗꯕ ꯁꯕꯥꯟꯁꯨ ꯉꯥꯒꯤ ꯁꯕꯥꯟ ꯍꯣꯔꯦꯟ ꯇꯥꯎꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯅꯝꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯉꯥ ꯇꯥꯎꯔꯤꯕꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣই ꯆꯥꯛ ꯆꯥꯕꯒꯤ ꯃꯩꯈꯨ ꯃꯆꯥꯗ ꯈꯥꯡ ꯄꯤꯛꯇꯨꯗ ꯉꯥꯁꯤ ꯇꯥꯎ ꯌꯦꯟ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯊꯨꯝ ꯍꯥꯞꯆꯟꯈ꯭ꯔꯦ ꯃꯣꯔꯣꯛꯁꯨ ꯍꯥꯞꯈꯤꯕꯗꯤ ꯌꯥꯔꯕꯅꯤ ꯑꯩꯈꯣꯏ ꯊꯨꯝ ꯊꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯌꯦꯟꯁꯦ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯒꯗꯧꯔꯦ ꯑꯩꯈꯣꯏ ꯁꯥꯔꯁꯤꯅ ꯁꯥꯔꯗꯣ ꯌꯦꯟ ꯑꯣꯠꯂꯦꯕ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯃꯩꯁꯥ ꯃꯔꯛꯁꯤꯗ ꯃꯥꯁꯨ ꯋꯥꯔꯦ ꯆꯥꯗ꯭ꯔꯗꯤ ꯈꯥꯕꯩꯁꯤꯅ ꯊꯣꯡꯂꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯍꯧꯖꯤꯛ ꯃꯣꯔꯣꯛ ꯆꯥꯏꯁꯟꯈ꯭ꯔꯦ ꯃꯣꯔꯣꯛꯅ ꯉꯥꯡꯕꯒꯤ ꯐꯤꯕꯝꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯊꯣꯡꯕ꯭ꯔꯥ ꯌꯦꯟ ꯊꯣꯡꯕ꯭ꯔꯥꯕꯨꯗꯤ ꯁꯣꯏꯗ꯭ꯔꯦꯀꯣ ꯑꯩꯈꯣই ꯍꯟꯗꯛ ꯍꯥꯞꯄꯤꯕꯁꯤꯅ ꯍꯔꯤꯕꯣꯞ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯂꯨ ꯍꯥꯞꯆꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯂꯨꯁꯤ ꯃꯈꯥꯗꯅꯤ ꯌꯣꯝꯂꯤꯁꯦ ꯍꯧꯖꯤꯛ ꯑꯂꯨ ꯍꯥꯞꯆꯕ ꯍꯧꯖꯤꯛ ꯔꯦꯗꯤ ꯂꯩꯁꯤꯜꯂꯛꯑꯦ ꯃꯅꯝꯁꯦ ꯅꯨꯡꯁꯤꯕ ꯍꯧꯔꯛꯑꯦ ꯚꯤꯗꯤꯑꯣꯗ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏꯅꯤ ꯀꯩꯅꯣ ꯁꯥꯁꯦ ꯑꯃꯠꯇ ꯇꯣꯏꯗꯕꯤꯗ ꯅꯩꯗꯧꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯁꯦ ꯌꯦꯡꯉꯁꯦ ꯑꯩꯒ ꯑꯗꯨꯝ ꯌꯦꯡꯉꯁꯦ
Thum yengase haga thum chafuda yengo haidoribra. Bro. Ngasi akhoi school gi ona teacher si pangthokre aidi akhoi school gi sa thang kha tawbani na akhoi school si founder gi jan pi ahan sigi ngasi se birthday celebration ta ba aduga mari le na ma ka ja sing da pin sa bol matam ko gai roi na sa gi ma chan pi atu si kunna akhoi ni na amchaba ro classroom sida kachabani program di October ada pangkok kan birthday ka mari na na pangkok da sakara ama kami na ni yang maraba da sida na sina na pa ro jalo ni oza si sunga si se oza amani suwa le su tre hai tare mai lên rồi mấy depan gini Miss Purnima mấy đập yang gini oke. Jik mai hap ki bagi hangat papangna bagi soblak patanjani aduk ki patik mum tana bong raba asigi jang ase bagi saratan na kanai masih bodo mai ya oke sudah sigi kale jamin pak cik baik jam 2 orang